Chakthong gas ki consumer Singda Matou Karam Sijinnnagadage Amadi Khudong Thibadagi Matou Karam CHECKSIN THOURANG sing LOUKHATKADAGE HAIBAGI matangda all gas care MANIPUR state na MAPHAM KHUDING ki CHATHADUNA LAKPA awareness cum training program ki SARUK ama OINA BISHNUPUR district ke KHUDEKPI maning LEIKAI community hall da PANGTHOKHRE thawam asigi makha chatharakpada AGC MANIPUR state ki manager SI Joy Prakashna LPG gas ta tholakadaba Khudong Thibadagi oiba mahau langpok ki matangda lamdam praja singda practical amadi theory ga loinana miyamda sugai na takpikhi makha tarakpada thorom aduga mari leinana anauba mangal BLF ki president angom tamfasana na phongdokhibada nupi oibi sing asi gas karamna sijinnagani karamna mahau langpok singda karamna ngakthokani haibagi matangda AGC Manipur state ke official kaya lakuna lamdam asigi nupi oibi kaya da gas na mahau langpok thokpa yaba kaya dagi ngakthoknaba miyamda awareness program pangthokpa asi anauba mangal BLF ke maikadagi AGC Manipur state puthagatpasu fawdorakli